Manipur coronavirus nakiba ani shuba miyo edu ngasi test of matamda negative oibagi pau phangba ngamkhre hariba test asi ngasi amuktada rim samadi jenims da sample ani thaduna tawu matamda ani maki result asi negative lakpa ngamkhibani loina rim su malemda leiba covid 19 recover tawu ngamba hospital singi manungda ngasidagi chalaba yana leri ngasi negative phangba asigi matungda pung kunga marigi matungda ICMR की गाइडलाइन मतुंगिना पुंग कुनगा मरी मतुंगदा अमुखना टेस्ट तौदुना महागासी नेगेटिव अमुखना लागलिब्रा हाइबदु यंगलबा मतुंगदा महाकी दिचासी मतांगदा खनगनी हाइना रिम्स की अथॉरिटी की माइकेदगी थामलकली ngasi nungaiba pawama miyamga share tawningi busi rims ta covid positive oiraga leramba ngasi test tawda covid negative oire and the test di mafamani makta tawbani rims su tawbani jenims report ani mak lakanda maki report negative leire si amna nungaiba pawni miyamna su yamna taningamgani khanbadegi ngasi miyam wangda koina press ra haijabani akoi gi sigi treatment tawnabada akoi gi treating team medical superintendent and our staff nurse cleaner safai wala government of Manipur also mating pambir ki bisungta akoi yamna thagatsari we are very grateful akoina khangadawa paradi siregi khangadawda sigi virus yamna kuina leibe yaisini means miyobida once infect tawragadi si maxi tarik 33 dagi Delhi dai lakhibani adan infection tawgen tawramba tarabadi tarik 33 gi mamang dagi tawrama dawne adan ngasi March ki ni ko aina haise hauji ngasi di April 18 ni adan di thama hen virus se body da dum leibe yai aduna koi am section ga dabani sigi virus amna tricky oi section ba am darkar lai adigi di government protocol ko ru sing se akoi follow to yam darkar lai hojik masa yamna fana lai ma hojik corridor tholaga walking chatpa khotpa tawi ngasina numit 19 suba mingchanba numit ni ma ki blood pressure 130/80 lai ma ki mihun 80 per minute lai ma ki oxygen loxin bagi chang SpO2 96% ni magi sugar fasting asigi 244 adoga postprandial na 254 lai magi blood test loina report repeat togre lakhre loi normal oi hemoglobin panam na wange 14.6 lai magi kari togotake habidu de koi gi treating team na adoga core committee gi member ma'am khanaraga koi kari togsige habidu koi lemna gani as per protocol sakani makoina masi mingchanbadi tang kuntra mathoi mars chale aduga magi sign symptom la pasina tang kunda mars ki tang kunda lakhi maramaduna koi gi dr ayuki hospital da mingchal baduni ngasi si numit kuni pani subani nakal amromda lilongdagi sahi yankai humdoirom suraba miyoi asina ahanba covid 19 positive oire haiba khangba ngamkiba adugi matungda amukana test tawba se ngasiga thana mairek surabani haibadi ahanmada diagnose tawbugi test tawba ma madugi matungda retest ani amaga tawkhre ani dusu positive oibadagi makhatana ngasi asi test tawbuda mahaki result asi negative oibagi result asi phangkibani amoromda mahakna fagalakpada tapi basigi maram karino haina ekoina rimsi doctor singda hangum matamda mahakpu layeng liba doctor gi team madugi luching libi dr tarunina hariba miyoi ase mahaki diabetes ki problem su leiba adugi mathakta mamang TB narambagi mahaki lungs asi sokchen khiba leiba amadi mahak ase khogi ahan oisulakpana maram oraga mangonda fagatpagi jang asi tapthabani habi wafam su doctor sina thamlakli khogi immune status si jiki anabasi khara immunity si khara low oiba hai tar khogi anabasi comorbid conditions habidi anabasi magi covid ngakta da lakba natte haijariba anabasi hana dagi maji jahi 35 muk diabetes naraga leirabani adagi hidak su yam chaba adagi mathakta masi hana su TB narabani mai lungs su hana dagi phattaba aduga amuk su muk kogi sahi su yankai humdoi haibagi wadani aduga sahi si kitang sung helam ganen khale aduna mangonda yamna kogi covid oiraga su yamna khudong thiningai oiba anaba oibanina akoi ahing bok tumba yade haba ngasai hotnabadi jiki treatment tawbudi mayam punna dum tawi covid team legi superintendent director akoi yadegi nurses aduga loina mak yauna tawbi aduga oiraga su
ꯑꯩꯈꯣꯏ ꯑꯅꯥꯕꯁꯤꯅ ꯈꯤꯇꯪ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯀꯣꯃꯣꯔꯕꯤꯗ ꯀꯟꯗꯤꯁꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯍꯥꯔꯠ ꯅꯥꯕ ꯑꯦꯅꯤ ꯃꯗꯒꯤꯗꯤ ꯀꯤꯗꯅꯤꯁꯨ ꯈꯤꯇꯪ ꯑꯍꯥꯟꯕꯗ ꯐꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯍꯨꯝꯂꯛ ꯁꯨꯕꯗꯐꯥꯎꯗ ꯃꯥꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯅ ꯂꯩ ꯑꯗꯨꯒ ꯉꯁꯤꯁꯤ ꯇꯦꯁ ꯇꯧꯕꯁꯦ 30th ꯗꯦꯅꯤ ꯃꯥꯒꯤ ꯍꯦꯛ ꯀꯩꯅꯣ ꯇꯧ ꯁꯤꯝꯇꯝꯗꯒꯤ ꯊꯤꯔꯒꯗꯤ tang tarai ban trampan adai degi masi fever lakrabane ado tang kundane ba kana pis hospital da laise aduna nimi kunthani box bida ngasi muka positive oiraga di kaidu ta bagi haiba khanbada yamna mayam kumbasi awaba amane ba mapalam dagi lakpa haibadi covid 19 leire haina khanglaba tongan tongan ba state sing amani tongan ba country sing dagi lakpa miyambu ekhoina Manipur da laklaba matamda Manipur gi yum singda masa gi yum singda home quarantine tawdo thamliba asi masi achouba laina asi sandorokna bagi masak amadi oiri haiba wafam su rims ki dr sunyi makai dagi thamlakli aduga sigi matang da quarantine tawbi matang sida khoi ki quarantine tawrin mapan dagi khoi satra yam leiri mi yam leiri mapan si Manipur sang kadaba mayam adu moi quarantine tawba matam sida khoi na khoi seksang da yum da thambadi so yaroiba yumda thambadi khoi Manipur gi condition ji sana da mina dum mathanda leigadabne madi mathanda leiba je toilet phajana leibrate adudagi washroom loi pun manga tani adu quarantine tawgi sarkar daina haijaning isina institution quarantine tawdu so yaroiba institution oina moje laga thon da bai taram takeoda phajana thamdadi yaroi yumda thadokudi so yaroi me tara manine da thorakwa singji hojik sidi 21 days khara mana mo ngasai gi v cup aina mo handar ma haigala ko so yaurieba adun handar ma haigat badum yaubani masisu yamna mu khudong thiningai oiba adubu akoina mi khara safer side ta lawra kanda 21 days bokti thamje na akoi gi kano ga akoi superintendent sar ga sudum paina dum kana taw jagre aduna 14 days da pura loina ma heta thammakanda quarantine thammakanda safe oini haibase pura haiba yada aduna Malam gi tongan wafam singda COVID-19 haibadi corona virus sandok polena asi pak sana sandok lom matungda Manipur su yan hanboi na nupi masa ama UK dai lakpa nupi masa ama positive waki madugi matungda Delhi gi Nizamuddin na pangthokpa khogi Islam lining chapa singi achawon phom yawroba Manipur dagi Muslim miyoi ama hairibelena asina nakhi adubu miyoi animak haibadi ahan bagi positive waki nupi masa adusu mahak recover tawba ngamduna discharge tawkhre aduga hauji mak rims ta lediba lilong dagi miyoi asisu ngasi test tawba matamda negative phangbaga lonena pung kun ga mari gi matungda amuka test tawduna mahaki result asi amuka na negative laklabadi guidelines ni matungina mahaga si discharge tawbagi wafam su laklagani adubu makhatana haribelena asi Sandorokta ba amadi atopa state tagi atopa country tagi Manipur laktana bagi damakta ekhoi punna lengakna pakhalak leb thorang sing sida khoina sagotuna amadi tumine changakpa lengak khangdana khoi ekhoi miyam khangna changakpa miyam sing adubu ekhoina mailena ba singna paupiduna amadi chingnaba miyo singbu health care service singda maruina health service ki leiriba rims amadi james singbuda paupiduna hariblena asi ekhoi punna ngakthok minena phonabada mateng pangnabagi tangai fedabati dumang leiri Camera person Sungkham Subhas Colonial Parom Jari Bai Ketremyum Premsan Impact News Imphal